Navi Mumbai dangarang pangthokpa Maharashtra Bhusan Award yenthokpagi thouram amada tinkiba meeoi shingi masing yaman kibadagi Nungsa gi meisana ka hena yeibadagi meeoi 13 leikhidre Chatruk amana maisa aduna maram oiduna tongan ba hakchang gi fibam solokpadagi hospital da laying chathakre Hariba award sing asi Union Home Minister Amit Sahana, Maharashtra ge Chief Minister Eknath amadi Deputy Chief Minister Devendra Fadnavis anibu saruk yakiba thouram aduda thokibani. Khargar haina khangnaba mafam aduda pangthokiba thouram aduda Maharashtra, Madhya Pradesh, Karnataka amadi Gujarat tagi meeoi kaya yauna meeoi lakh kaya na saruk yakhe. Miyam sing adu nungsa marakta pung taruk lom leikhe. Thodok aduda leikhidre pasingi imung manungda lupa lakh manga gi ex gratia piragani amadi laying leibasing adugina laying man amata lauroi haina Chief Minister Eknath na lauthokre.